ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯥꯍꯟ ꯑꯣꯛꯆꯔꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯕ꯭ꯔꯦꯀꯤꯡ ꯕꯦꯗꯀꯤ ꯑꯅꯧꯕ ꯏꯄꯤꯁꯣꯗ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯇꯥꯃꯤꯟꯅꯁꯤ ꯏꯄꯤꯁꯣꯗ 32 and 33 ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯋꯥꯜꯇꯔ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯜꯇꯔꯅ ꯗ꯭ꯔꯒ ꯁꯨꯡꯕꯗꯒꯤ ꯐꯪꯂꯛꯄ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯗꯨ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯛꯅꯅꯕ ꯋꯥꯜꯇꯔꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯅꯅꯕ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯒꯁꯅ ꯋꯥꯜꯇꯔꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯋꯥꯜꯇꯔꯗ ꯒꯁꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯖꯦꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯣꯟꯕꯣ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯖꯦꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯣꯟꯕꯣ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯒ ꯍꯥꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯅ ꯗ꯭ꯔꯒ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯗ꯭ꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯖꯦꯁꯤꯅ ꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯏꯟꯇꯔꯅꯦꯠꯇ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁ꯭ꯀꯥꯏꯂꯔ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤ ꯍꯣꯂꯤꯗꯣ ꯏꯃꯨꯡꯗ ꯃꯇꯣꯝꯗ ꯂꯩꯍꯧꯕꯅꯤ ꯅꯪ ꯑꯝꯇ ꯆꯪꯉꯣ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯉꯥꯛꯇꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩ ꯅꯪꯒꯤ ꯕꯕꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯪꯂꯛꯏ ꯋꯥꯜꯇꯔ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯕꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩ ꯃꯤꯅ ꯋꯥ ꯌꯥꯝꯅ ꯍꯪꯅꯔꯛꯀꯅꯤ ꯁ꯭ꯀꯥꯏꯂꯔꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯖ꯭ꯋꯥꯔꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯖꯗꯨꯅ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯋꯥ ꯍꯪꯂꯛꯀꯗꯧꯔꯤꯕꯒꯦ ꯃꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕꯅꯣ ꯂꯩꯔꯤꯕꯁꯦ ꯋꯥꯜꯇꯔꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯑꯩꯒꯤ ꯊꯕꯛꯇ ꯌꯥꯎꯁꯤꯜꯂꯤꯕ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯁꯣꯏꯔꯤꯕꯁꯦ ꯑꯩꯒꯤ ꯊꯕꯛꯇ ꯌꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛ ꯀꯩꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯄꯩꯁꯥ ꯈꯔ ꯑꯁꯤ ꯂꯧꯗꯨꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯅꯪ ꯆꯦꯟꯅꯗꯦ ꯍꯥꯏꯗꯨꯅ ꯄꯣꯠꯇ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯔꯠꯅꯁꯨ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ ꯑꯩꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯕꯁꯨ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯅꯍꯥꯛ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨ ꯌꯥꯒꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯩꯁꯥ ꯊꯣꯛꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯧꯖꯥꯎ ꯄꯤꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯩꯁꯥ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯔꯝꯕ ꯖꯁꯅ ꯊꯥꯖꯒꯗꯧꯔꯤꯕꯁꯦ ꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯏꯅꯁꯨ ꯁꯔꯀꯥꯔꯅꯁꯨ ꯊꯥꯖꯒꯗꯕ ꯋꯥꯔꯤ ꯑꯃ ꯁꯦꯝꯁꯦ ꯍꯥꯏꯔꯤꯕꯔꯥ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯗꯨꯃꯛꯅꯤ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤꯅ ꯊꯥꯖꯔꯤꯕ ꯃꯈꯩ ꯏꯕꯥꯅꯤꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯗ ꯍꯪꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯑꯁꯤꯁꯨ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅꯗꯤ ꯐꯖꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯁꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯏꯕꯥꯅꯤꯗꯤ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯈꯥꯏꯅꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯒ ꯈꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯋꯥꯜꯇꯔꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯅ ꯊꯥꯖꯍꯟꯁꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ ꯋꯥꯜꯇꯔꯁꯨ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯍꯟꯖꯤꯟꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯂꯩꯅꯅꯕ ꯑꯪꯀ ꯍꯣꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁ꯭ꯀꯥꯏꯂꯔꯅꯗꯤ ꯌꯥꯔꯝꯗꯦ ꯋꯥꯜꯇꯔꯅ ꯍꯥꯏ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯕꯁꯨ ꯑꯩ ꯅꯨꯡꯇꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯤ ꯄꯥꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯍꯞꯇꯥ ꯑꯃꯗ ꯅꯍꯥꯛ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯁꯤꯈꯥ ꯈꯥꯡꯗꯨꯅ ꯌꯥꯔꯝꯗꯦ ꯋꯥꯜꯇꯔꯅꯗꯤ ꯅꯨꯡꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩꯗ ꯁ꯭ꯀꯥꯏꯂꯔ ꯃꯈꯣꯏ ꯑꯅꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 4 ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅ ꯌꯥꯁꯤꯟꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯦꯠ ꯁꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯏꯕꯥꯅꯤ ꯊꯕꯛ ꯂꯣꯏꯔꯒ ꯀꯥꯏꯗꯅꯣꯃ ꯆꯠꯂꯨꯁꯤ ꯕꯤꯌꯔꯗ ꯀꯩꯅꯣꯝꯃ ꯊꯛꯂꯨꯁꯤ ꯋꯥꯜꯇꯔꯗꯤ ꯌꯥꯔꯝꯗꯦ ꯀꯣꯟꯅ ꯊꯛꯁꯤ ꯍꯥꯏꯔꯝꯃꯤ ꯖꯦꯁꯤꯅ ꯋꯥꯜꯇꯔꯗ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯕꯥꯔ ꯑꯃꯗ ꯕꯤꯌꯔ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯪꯉꯛꯏ ꯖꯦꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥꯔꯤ ꯂꯩꯔꯒꯦ ꯖꯦꯁꯤꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯈꯤꯕ ꯃꯦꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯜꯇꯔꯗ ꯎꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯏꯕꯥꯅꯤꯅ ꯁꯨꯡꯈꯤꯕ ꯃꯦꯠ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯋꯥꯜꯇꯔꯅ ꯃꯦꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯃꯁꯤ ꯏꯕꯥꯅꯤꯅ ꯁꯨꯡꯈꯤꯕ ꯃꯦꯠ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯣ ꯃꯤꯅ ꯎꯠꯂꯗꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯣ ꯃꯦꯠꯇꯨꯕꯨ ꯀꯥꯏꯗꯒꯤꯅꯣ ꯏꯕꯥꯅꯤꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯤꯕꯔꯥ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯩꯔꯛꯄꯅꯤ ꯀꯣꯟꯕꯣ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯣꯟꯕꯣ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯕꯥꯅꯤꯅ ꯁꯥꯕ ꯃꯦꯠ ꯌꯣꯜꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯣꯟꯕꯣ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯒꯁꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯒꯁꯀꯤ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯥꯈꯤꯗꯤ ꯑꯝꯇ ꯂꯩꯇꯦ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯥꯗꯨꯅ ꯂꯥꯛꯂꯕꯅꯤ ꯀꯣꯟꯕꯣ ꯍꯥꯠꯈꯤꯕꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯍꯥꯠꯈꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯦꯗꯒꯤ ꯑꯩꯅ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯥꯗꯨꯅ ꯂꯥꯛꯂꯕꯅꯤ
Walter Gus hainiba nupasi afaba mi nate mahak angang sizinaduna mahaki karbar tawo nupani. Jesina amusu makha tarei Gus ki gengna angangsing adubu kehanduna gengda namduna yawhali aduga gengi miyuising aduna tawningdaba thabak khudingma angangsing aduna namduna tawali masibu chumlibarani Walter. Jesina yamna shauna harei moigi mawng matawse ai yam hainade. Angangsingse makhoina piklingadi hona namduna gengda yawhanki aduga angangsinggi tunggi punsising ase makhoina loina manghalle. Angang sizinaduna makhoina crime kaya tawba tarabasu angangsing ado police na pharabasu makhoiti angang ina dandi yamna phangloi. Maram asina moina angang sizinaduna yamna ilaina paisa mayam ama talibani alanba lambida. Walter na wari se muna taraw matungda hangnai Jesse nangna wari singse engonda haribase karigino. Jesse na harai ay nangi mating ama pami. Walter nang aigidamakta raisin sabiyu. Raisin haribase mayam ningsingbiriko raisin haribase u amagi mamingni Walter amadi Jesse na tuku hanaba sakiba pu aduni. Jesse gi wahai ase tabada Walter di mathayam sarami makok paituni lerami. Walter yi matawasi ubada Jesse na harai Walter angang sizinaduna crime tawiba drug yonba singado hananaba aina plan tawduna lerabani makoi ani do aina mataw karamna amadi kamdongna makhoida fu pijagani haiba plan phawa loina yatuna lerabani thabak asida nang kemta chena haloi nangi haibabu hu saba atu khaktani atei makha taba thabakti aina dum loina tawjaraga ba khaktani turn amo hangai Jesse nangbun hana tawjariba plan asibu kyan tarabarani Jesse na harai moi ani se halabadi pitribi asida mi phatabagi masing khaldi antaragani Walter Dragon Bunpa Nido Moina Nuti Jana Naba Lodiba Dukanado Aiga Kane Makoina Jana Naba Port Logo Lakumatana Aina Mokoi Port at the Huya Sindana Pijarabadi Mokoi any Chumso Sweden Shiragani Mokoi any Sibamatanda Aishunushu Kanamta General Aduga Patrava Angan season at Grand Dohan but Muishing at the Sup Equina Yamna Line Hatbak Namlangani Jesse Wari Sitarum Tunda Walton Hari Jesse Nana Kanaba Mile Haribasi Nangi Drug Sabi prostitute in the tram Jesse Nang nakamdong na drug sabi ni pi adugu thajaribano. Drug sabi ni pi duna thabak ase ningthijana tawang ngamloi ibani chenda chenagani. Jesse na makha tarai prostitute asinani hengna ibani bu phaba matamda akhoi ni ki mateng pangkhibado nang su mahakna kanmikhibani matam aduda hengna prostitute adugu pung manga hena interrogation tawkhi adugu mahakna wa haikite maram adunani nahak ngasi phawa jailda leitribuse. Walter na mo harai hoi chumi matam adudadi ai jailda lehaudri adugu nangna haiba thaba asing matungdadi ibani jailda leba natraga ibani sungjo shuta shirangani Jesse nangi plan ase kaida dum aswebumati yawi Jesse na harai o nangna harisinati nangna mi hatse aduna plan tarapu matungdadi kashu kaide natra nahangna tuku hangna naba fu saba matungdadi nahak kemta khankide aduga ngasina kedoraba Walter na mo harai tukodi ibani bu hek mufamda halagi haiduna ngaiduna lerba mini mahak hatpa matamda ai kashu khankide adubu Nahangna haiba thabak asida jenariba miyusing asinadi akoida karisu asokpa torapa nate mafam matam yamna khenei nahakna haiba wari ani asidi wahai asi taba matamda Jessina thamo sona harai konbo haiba nupado aigi imanabani aikhoi anigi makhara thabak torambani aikhoi anigi damakta paisa talambani ma sokpa haibase aikoida sokpaga chap manai Walter na harai phare nangna tumaina khanba oirabadi konbo sibagi maramda nangna laman khumnabagi plan tawdriba karigino nangsu hena khanglibani konbo karamna sigi haba Konbo mi territory enjentuna drug lobagi damakta min hakhibani adugu mahak siba matamdadi nahak khangna kaishu tawkhide nandi drug season aduna leithokhi lamon khumkide aduga projecti matam adu hokre nangna lamon khumna basu projecti karishu kanaroi Jesse Walter gi mafamda ningwa yamna kairami aduga mahakna harai Walter aina haiba wafamsing asida nahak karishu phaudabu oirabadi nangonda wa makha tarugi karishu kanaba leitre Walter na harai Jesse nang mihat panate asigum wakal ase tawanu haina thamnami adu Jesse di babuding the chap in the crate maram aduna Walter na panathemna basu mate ke suktarade Jesse na harai ai nangi mating yaorbsu yaodrasu ai makoi ani dubadi sungso shodana hatkini haramnaga Jesse chatki mathangi sinda heng meri amadi Walter Junior Hospital da lerami heng matobda leigun tunda boring yamna churi haijana mahaki awabada kongnanaba Walter Junior makhamem Jwar sanadun lerami adobu jwar sanariba aduda Walter Junior hanjin anjin karaki wataw asida chingaraba miri naklaki Walter Junior nang nokhar babaga jwar sanabra hengna monlai nei babadi kamdori bagi Walter Junior na khumnai khangde emasu babasu thaba amta chatre hengna harai adudi kamana doriba tanja asida merina hengna chingadana ba haiduna harai Walter Junior nekaka se hospital dagi discharge toba yare yumda chapa yarani hairakpani Pawa se tabada Walter Junior ti yamna harau jarami adubu hengti hanagumna adum sauduna lerami
ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯣꯏ ꯑꯩꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯒꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯅꯥꯕ ꯐꯔꯕ ꯃꯤ ꯑꯃ ꯃꯥꯟꯕ꯭ꯔꯅꯦ ꯏꯁꯥꯒꯤ ꯐꯠꯇꯕ ꯁꯦꯡꯗꯣꯛꯄ ꯐꯥꯎꯕ ꯍꯧꯒꯠꯄ ꯀꯥꯡꯈꯠꯄ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯇꯧꯔꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯗꯨꯅ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯑꯃꯗꯤ ꯍ꯭ꯋꯤꯜ ꯆꯤꯌꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥ ꯀꯀꯥ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯕꯔꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯦꯡꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯈꯔ ꯍꯦꯟꯃꯟꯕ꯭ꯔꯥ ꯈꯤꯇꯪ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯃꯍꯥꯛꯁꯨ ꯈꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯜꯒꯤ ꯑꯣꯐꯤꯁꯅꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯁꯣꯜ ꯖꯦꯁꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯖꯦꯁꯤꯒꯤ ꯃꯇꯧꯗꯣ ꯃꯥꯅ ꯐꯥꯒꯤ ꯇꯧꯁꯤꯟꯅꯕꯒꯗꯤ ꯅꯠꯇꯦꯀꯣ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯐꯥꯒꯤ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯩꯁꯨ ꯂꯥꯛꯂꯝꯂꯣꯏ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯤ ꯍꯥꯠꯀꯗꯕ ꯃꯥꯜꯂꯤ ꯁꯣꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯁꯥꯎꯕ ꯐꯅꯅꯕ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯁꯤꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯐꯅ ꯄꯤꯗꯨꯅꯁꯨ ꯊꯦꯝꯕ ꯌꯥꯒꯗꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯃꯤ ꯀꯅꯥꯅꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯊꯝꯕ ꯄꯥꯝꯕꯅꯤ ꯃꯥꯒꯤ ꯑꯁꯥꯎꯕ ꯐꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯜꯇꯔ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨꯗꯤ ꯃꯆꯤꯟꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯪꯒꯣꯏꯔꯞ ꯇꯧꯅ ꯁꯣꯜꯗ ꯍꯥꯏꯔꯛꯏ ꯁꯣꯜ ꯅꯪ ꯖꯦꯁꯤꯁꯦ ꯃꯇꯝ ꯈꯔ ꯖꯦꯜꯗ ꯊꯝꯕ ꯉꯝꯒꯗ꯭ꯔꯥ ꯁꯣꯜꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯕꯨ ꯅꯪꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯄꯥꯔꯠꯅꯔ ꯑꯁꯤꯕꯨ ꯖꯦꯜꯗ ꯀꯝꯗꯧꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤꯁꯦ ꯊꯥ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯖꯦꯜꯗ ꯂꯩꯕ ꯌꯥꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯅꯠꯇꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜ ꯊꯨꯒꯥꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯀ꯭ꯔꯥꯏꯝ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯃꯔꯤ ꯀꯩꯝꯇ ꯂꯩꯅꯗꯕ ꯑꯗꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃꯒꯤ ꯃꯍꯥꯛ ꯖꯦꯜꯗ ꯃꯇꯝ ꯈꯔ ꯂꯩꯍꯟꯈ꯭ꯔꯁꯤ ꯁꯣꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯜꯇꯔ ꯅꯪꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯃꯔꯝꯗꯤ ꯖꯦꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯉꯝ ꯃꯔꯥꯏ ꯅꯥꯏꯕ ꯑꯉꯥꯡꯅꯤ ꯃꯍꯥꯛꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯒ ꯀꯔꯤ ꯋꯥ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯋꯥ ꯍꯦꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯖꯦꯜ ꯑꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯖꯦꯜ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯄꯨꯂꯤꯁꯅ ꯁꯦꯟꯅꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯐꯠꯇ ꯍꯥꯎꯊꯤ ꯈꯣꯝꯗꯣꯛꯍꯟꯕ ꯑꯗꯨꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯔꯚꯤꯁ ꯇꯧꯒꯗꯕ ꯀ꯭ꯔꯥꯏꯝꯗ ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯍꯟꯁꯤ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯃꯇꯝ ꯈꯔ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯖꯦꯜꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯔꯣꯏ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯣꯏꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥꯗꯤ ꯈꯔ ꯆꯪꯒꯅꯤ ꯄꯩꯁꯥ ꯈꯔ ꯅꯠꯇꯦ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ ꯆꯨꯝꯃꯤ ꯅꯪꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯅꯉꯣꯟꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯁꯛꯐꯝ ꯅꯠꯇꯦ ꯑꯁꯨꯝꯅ ꯁꯣꯜꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯁꯣꯜ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯖꯦꯁꯤꯕꯨ ꯖꯦꯜꯗ ꯊꯝꯅꯅꯕ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯖꯦꯁꯤꯗꯤ ꯃꯍꯥꯛꯀ ꯈꯪꯅꯕ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯖꯦꯁꯤꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯀꯅꯥꯝꯇ ꯍꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯃꯍꯥꯛꯀꯤ ꯐꯤꯔꯈꯥꯎꯗꯒꯤ ꯀꯩꯅꯣꯝꯃ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯅ ꯏꯟꯇꯔꯅꯦꯠꯇꯒꯤ ꯊꯤꯗꯨꯅ ꯂꯩꯔꯛꯄꯅꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ ꯀꯩꯁꯨ ꯆꯦꯟꯅꯔꯣꯏ ꯅꯪꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯐꯥꯎꯅꯕꯩ ꯈꯪꯂꯣꯏ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯦꯀꯣ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯆꯥꯅꯅꯕ ꯅꯉꯣꯟꯗ ꯂꯩꯔꯨꯆꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯣ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯑꯗꯨꯗ ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯌꯥꯟꯁꯤꯜꯂꯨ ꯃꯁꯤ ꯈꯛꯇꯅꯤ ꯅꯪꯒꯤ ꯊꯕꯛ ꯑꯁꯦ ꯖꯦꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤꯗꯨꯗꯤ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯈꯣꯏꯗ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯄꯤꯕ ꯈꯛꯇ ꯅꯠꯇꯦ ꯃꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯨ ꯅꯆꯥ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯒꯦꯡ ꯈꯨꯄꯨ ꯑꯁꯤꯅ ꯅꯪꯒꯤ ꯅꯆꯥꯗꯨ ꯇꯝꯀꯥ ꯇꯧꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥꯗꯨ ꯒꯦꯡ ꯌꯥꯎꯍꯜꯂꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯗꯨꯗ ꯏꯟꯁꯤꯟꯗꯨꯅ ꯃꯤ ꯍꯥꯠꯍꯜꯂꯕꯗꯤ ꯅꯪ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯦꯁꯤꯅ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯅꯨꯄꯥ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯦ ꯃꯈꯣꯏꯅꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯇꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯖꯦꯁꯤꯅ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯗꯨꯗ ꯃꯥꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯃꯦꯠ ꯈꯔ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯡꯗ ꯋꯥꯜꯇꯔ ꯃꯌꯨꯝꯗ ꯐꯣꯂꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯏꯛ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯏꯕꯥꯅꯤ ꯋꯥꯔꯤꯗ ꯁꯥꯟꯅꯗꯕ ꯌꯥꯝꯖꯩ ꯑꯃꯗꯤ ꯃꯤ ꯇꯤꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤ ꯀꯩ ꯂꯩꯔꯝꯃꯒꯦ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯖꯦꯁꯤꯒꯤꯗꯃꯛꯇ ꯁꯤꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯣ ꯑꯩꯁꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯗꯣ ꯑꯄꯪꯕ ꯃꯤꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯀꯩꯝꯇ ꯁꯣꯏꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯆꯨꯝꯅ ꯌꯥꯅꯔꯣꯏ ꯋꯥꯜꯇꯔꯅ ꯏꯪꯅ ꯅꯪꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯍꯥꯏꯕꯗꯤ ꯁꯣꯔꯅ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯣꯁ ꯑꯩꯒꯤ ꯕꯣꯁ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯒꯁꯄꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯋꯥꯜꯇꯔ ꯅꯪ ꯒꯁ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕꯅꯤ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯎ ꯇꯥꯔꯛꯀꯅꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ
aduga jesina jelda laikhraba matungda gas ki puningda karingba makhal amatagi jingnabagi mami ama hek takraba madu gorabadi ekhoi myam hojik gas ki protection makhada haibadi gas na ngakpi chimbituna ekhoi magi makhada sel thum tali aki akhang naitana karbar mayam ama tawri masipunamak drug addict amana maram oiraga manghanbadi aisu pamde maingna amu makha tare e Walter aina mafam asida lalubse kaamta khangdabani nangbu aiga thawak tawminaba imanaba amani haiduna nangi phanabagi damakta lakpanu adobu nangna tawriba thabak asigi pause akoigi post na hek phangkiba thulabadi madugi matungna lakadaba thabak chingado khallaga nang thabak tawko aduwa nangna suena khamanbani aigi post na harakwa wa hitok tabamini mashi haramaka mind chatkre mathangi sinda jesi ki kar manungda jesi amadi prostitute ani ado konbo hatkiba king adu lakpak nainami prostitute adudi yam akhlami piedagi mataw adu ubada jesina nupi do pakatpa phanaba thamlami asumna hairami nangdi hanagi mataw makhoi chanaba pibu chatpani haina khallu kashu taw haiduna nupi adu bu thamlami ja sita mic na jesi ki kar thongna adu thilai adu hairi jesi nang ainga wari apta sanasi prostitute adu chalhan krama matungda mic na jesi bu magi car da haptuna purakhi jesina hairi akhona chaliba thabo si kaidunu haina hamjei adubu mic na di kemta hairamde mathangi sinda maiki car do farm amada khamlami farm adu atei kanagi sunate gas kini aibne jesibu farm adu mayada lediba building atuda changan khi building adu manungda anadagi gas Walter amati hina hat ke todiban pani tu su phamduna leramle gas na hai jesi nang problem khara leire haba pautai nangi namanaba ama ekoi ke gi bioi kharana hat ke haba paw adu su ai tare adubu nangi namanaba do ekoi na haning da hat ki badi natte nangi namanaba aduna ekoi gi territory lasalakna met lonba adudagi ekoi na mabu hataba yadabadagi hatkibani tumi ekoi gi minasu decision labu matamda hatu khara lokre aduna nakan animakta marana mati ileida leire wapam ase ngasimak losinatuna ekoi puna karbar sathamina naba thabak tawsi harami gas ki wahe si taba matamda jesina yamna sauna Walter di jinglakhi aduga hari nangna aigi plan khodimak gas ta loina haidoklabra tanja sida gas na mahaki geng mi ani do wapanda leir jo haidum thadokhi nosing matungda gas na yamna sauna hari jesi ka sida nangi damakta lekkiba mi haibabu Walter natana kanamta lekte adubu mapanda leiriba mioi ani se nangna hat ke hajnu torba mioi ani sidi aigi khwadi thajaba mini makoi ani bu nangna hat ke tawi haiba pawse tawda aina nangu khudak thatok ningkhin dubu aina Walter la thangniba thajaba amadi mongonda aigi leiriba ikai khumnaba asina maram oiraga aina nangu mafam sida kauduna wari sanaribani karigumba Walter leiramdrabadi nangga iga suma thingnariba se thenaroi masidagi hena tamthiba mawong amada nangga iga thingnaramgani maram aduna aigi mi aduna ka asida sanakpa matamda akhoi masal handshake tonaro aduga wari ase khudak asita losilasi gas ki wahai tarado phawda JCD yaning namde maram aduna gas tambunna yingduna leirami aduga hari aidi nangna hariba wado yaba ngamlo wa asidabada mic amati Walter di yamna pakhat khare maram aduna JC da thimjali gas na hariba se yaro haduna adugu JC ki maithongda yaning dabagi mami amadi adum taduna leri madu uba matamda gas na hari JC nang nengonda haninga wado makha tarablo phajana may sing hairu JC na gas ta hari nang gimi ani sina makhoi ani na tawatan ba phataba thabak sing ado anang da ki handuna namdana takhali makhoi na anang da mi phaw hadali ID pawdu takhi nang se karbar tawu matamda pukchel yamna senga tawi haina adubu nang na anang sizinatna crime tawriba si karamba makhalgi pukchel sengba karbar no Walter nang su hayu asigumba karbar asida angang sahi 13 ta ngaijiriba adubu yauhanba habasi chummibra nang yaningbra jesi wahe se tarba matunda gas na makta hari mapanda leiba ani do kopsilapo ekna mapanda chatkiduna mapanda leiba mi ani dubu kopsilakhi masi matunda gas na magi mi sing adu da hari ngasi dagi angang season abu yararoi ekoi gi tricky karbar sida angang non be yararoi aduga jesi nang su makha taba lan hauge hana khaluraganu nakhoi masil yasinaro khutak asidagi leiramba songba punama komnaro khutchokna ro hadami yesisu tande mande yaninda khutchokna rami mathangi sinda jesi amadi Walter gi garda mayumda halakhi makhoi anina mayumda halapa matamda Walter na tar thongna thangna jesi bu themdili jesi nangna tawodari bathabak aduna sokhan ngadari mi se mi yami maram aduna mi atopa soktana ba kari gmon matamda ekhoina pamne bathabak adu tangai fadana compromise tawtaba yadaba matang su tai JCD Walter na haini buwa sing se kashu taramde mamali thutuna lerami madi Walter da yamna surami maramdi hatte khangmaba thaba ama Walter na masa sok trabari yare khaladuna JC gi mateng kar su pankide
ꯃꯊꯪꯒꯤꯁꯤꯡꯗ ꯃꯦꯔꯤ ꯑꯃꯗꯤ ꯍꯦꯡ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯦꯔꯤꯅ ꯍꯦꯡꯒꯤ ꯃꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯍꯦꯡ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯑꯩ ꯅꯥꯕ ꯐꯠꯇ꯭ꯔꯤꯕ ꯃꯤ ꯑꯃꯅꯤ ꯀꯝꯗꯧꯅ ꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯦꯔꯤꯅ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯦꯡꯕꯨ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯍꯟꯅꯕ ꯇꯧꯔꯝꯃꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯅꯪ ꯇꯧꯔꯤꯗꯣ ꯃꯐꯝ ꯆꯥꯗꯦꯀꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯩ ꯏꯁꯥ ꯉꯝꯗ꯭ꯔꯤꯕ ꯑꯅꯥꯕ ꯃꯤ ꯑꯃꯅꯤ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ ꯅꯪ ꯇꯧꯔꯤꯗꯣ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯛꯂꯕꯗꯤ ꯅꯪ ꯌꯨꯝꯗ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯍꯦꯡꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤꯅ ꯍꯦꯡꯕꯨ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯃꯩꯗꯗꯤ ꯃꯦꯔꯤꯅ ꯃꯥꯏ ꯄꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯦꯡ ꯌꯥꯅꯤꯡꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯦ ꯍꯦꯡꯇꯤ ꯃꯃꯥꯏꯗ ꯁꯨꯛꯇꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯠꯂꯤ ꯑꯗꯨꯒ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤꯁꯤꯡꯗ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯀꯣꯜ ꯄꯥꯏꯗꯨꯅ ꯀꯩꯗꯧꯔꯕꯒꯤ ꯇꯞꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯟꯗ꯭ꯔꯤꯌꯥ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯈꯤ ꯃꯊꯪꯒꯤꯁꯤꯡꯗ ꯀ꯭ꯔꯥꯏꯝ ꯁꯤꯟꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯏꯀꯜ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦ ꯅꯥꯀꯟꯗ ꯑꯁꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯁꯨ ꯌꯧꯔꯛꯈꯤ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅꯤ ꯁꯤꯗꯨꯅ ꯂꯩꯔꯤꯕꯁꯦ ꯏꯅꯥꯎꯄꯥꯒꯤ ꯃꯁꯥꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯖꯦꯁꯤꯅ ꯀ꯭ꯔꯥꯏꯝꯗ ꯑꯉꯥꯡ ꯌꯥꯎꯍꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕꯗꯒꯤ ꯒꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯈꯤꯕꯅꯤ ꯒꯁꯅꯁꯨ ꯑꯉꯥꯡ ꯌꯥꯎꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯒꯦꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯃꯊꯪꯒꯤꯁꯤꯡꯗ ꯋꯥꯜꯇꯔ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯃꯤ ꯖꯦꯁꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯂꯥꯛꯈꯤꯗꯦ ꯋꯥꯜꯇꯔ ꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯖꯦꯁꯤꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯂꯥꯛꯑꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯅꯪ ꯂꯥꯛꯑꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯊꯕꯛ ꯇꯧꯕ ꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤꯁꯤꯡꯗ ꯅꯨꯃꯤꯗꯥꯡꯅꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯄꯨꯟꯅ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯒꯤ ꯋꯥꯈꯜꯗꯗꯤ ꯆꯔꯥꯡꯅꯔꯝꯃꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯖꯦꯁꯤꯅ ꯊꯕꯛ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯃꯉꯣꯟꯗ ꯁꯥꯎꯕꯗꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯖꯦꯁꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯖꯦꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯗꯨ ꯑꯩꯅ ꯒꯁꯇ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ ꯑꯩꯅ ꯅꯪꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕ ꯑꯗꯨꯁꯨ ꯏꯕꯥꯅꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯪꯕꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨ ꯐꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯝꯇ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤꯁꯤꯡꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯄꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯗ꯭ꯔꯒ ꯒꯦꯡꯒ ꯃꯔꯤ ꯂꯩꯅꯕ ꯃꯑꯣꯡ ꯑꯃꯗ ꯑꯉꯥꯡ ꯆꯍꯤ 11 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯈꯪꯂꯦ ꯖꯦꯁꯤ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯖꯦꯁꯤꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕ ꯋꯥꯜꯇꯔꯅꯗꯤ ꯁꯤꯅ ꯇꯧꯔꯛꯀꯗꯕꯁꯤꯡꯗꯣ ꯈꯟꯗꯕꯗ ꯃꯍꯥꯛꯇꯤ ꯎꯪꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯗ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯇꯦꯕꯜꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯟꯈꯤ ꯋꯥꯜꯇꯔ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯖꯦꯁꯤꯅ ꯑꯉꯥꯡ ꯁꯤꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯗ꯭ꯔꯒ ꯌꯣꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯋꯥꯜꯇꯔꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯋꯥꯜꯇꯔꯒꯤ ꯃꯐꯝꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯖꯦꯁꯤꯕꯨ ꯀꯟꯕ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯋꯥꯜꯇꯔ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯒ ꯍꯥꯊꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤꯁꯤꯡꯗ ꯖꯦꯁꯤ ꯃꯥꯒꯤ ꯀꯥꯔꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔ ꯃꯅꯨꯡꯗ ꯖꯦꯁꯤꯅ ꯗ꯭ꯔꯒꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯒꯦꯡ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯅ ꯒꯦꯡꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯒꯦꯡ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅꯁꯨ ꯖꯦꯁꯤ ꯂꯥꯛꯄ ꯎꯕꯗ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯗꯨꯒ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯖꯦꯁꯤꯕꯨ ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯁꯨ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯇꯥꯒꯨꯝ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯑꯦꯝ ꯇꯝꯕ ꯍꯧꯔꯛꯂꯤ ꯒꯦꯡꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯖꯦꯁꯤꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯝꯕ ꯍꯧꯔꯛꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯦꯡ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯒꯥꯔꯤꯅ ꯀꯟꯅ ꯊꯣꯝꯗꯠꯂꯤ ꯖꯦꯁꯤꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯖꯦꯁꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯆꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯁꯦꯡꯅ ꯁꯤꯔꯕ꯭ꯔꯥ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤ ꯋꯥꯜꯇꯔꯅ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯜꯂꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯖꯦꯁꯤꯗ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯃꯊꯪꯒꯤꯁꯤꯡꯗ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯋꯥꯜꯇꯔ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯀꯥꯔꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯋꯥꯜꯇꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯁꯤ ꯎꯕ꯭ꯔꯥ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ
ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯗ ꯅꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯝꯗꯧꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯃꯥꯏꯛꯅ ꯐꯣꯟ ꯂꯥꯏꯅ ꯋꯥꯜꯇꯔ, ꯅꯪꯁꯦ ꯑꯩꯅ ꯍꯥꯠꯅꯤꯡꯂꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯂꯣꯏ꯫ ꯃꯐꯝ ꯑꯂꯥꯞꯄ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯛꯇ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯃꯤ꯫ ꯋꯥꯜꯇꯔꯁꯨ ꯈꯪꯉꯤ ꯃꯥꯏꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯃꯥꯏꯛꯅ ꯀꯧꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯃꯥꯏꯛ ꯎꯅꯔꯝꯃꯤ꯫ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯅꯪꯗꯤ ꯍꯟꯗꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦꯅꯦ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯨ ꯇꯨꯝꯕ ꯀꯥꯏꯔꯦ꯫ ꯅꯪꯅ ꯂꯝꯕꯤꯗ ꯆꯥꯏꯈꯥꯏꯗꯨꯅ ꯊꯝꯂꯝꯕ ꯃꯌꯥꯝꯗꯣ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯋꯥꯜꯇꯔ ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯥꯏꯔꯒ ꯋꯥꯜꯇꯔꯒꯤ ꯃꯁꯥꯗ ꯅꯣꯡꯃꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯋꯥꯜꯇꯔꯕꯨ ꯒꯁꯀ ꯎꯅꯅꯕ ꯄꯨꯔꯛꯈꯤ꯫ ꯒꯁꯅ ꯋꯥꯜꯇꯔꯗ ꯍꯪꯂꯛꯏ, ꯋꯥꯜꯇꯔ, ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯅꯪꯒꯤ ꯀꯦꯟꯁꯔ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯂꯕꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯍꯧꯔꯕꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯇꯥꯕ ꯍꯧꯔꯛꯂꯕꯔꯥ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯒꯁꯅ ꯍꯥꯏꯔꯛꯏ, ꯂꯥꯜꯂꯤ ꯋꯥꯜꯇꯔ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤ ꯅꯀꯣꯛꯇ ꯀꯥꯏꯗꯅꯣ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯅꯪꯉꯣꯟꯗ ꯑꯅꯥꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ? ꯋꯥꯜꯇꯔ, ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯒꯦ ꯍꯥꯏꯔꯕꯗꯤ ꯃꯔꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯋꯥꯜꯇꯔ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯇꯧꯈꯤꯕꯅꯤ꯫ ꯒꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯗ꯭ꯔꯒ ꯑꯦꯗꯤꯛ, ꯋꯥ ꯌꯥꯁꯤꯟꯅꯈꯤꯕ ꯅꯣꯡꯃ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ, ꯑꯗꯨꯒ ꯌꯥꯁꯤꯟꯅꯈꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯪꯁꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯁꯣꯅꯣ ꯆꯨꯕ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯕ ꯁꯤꯅꯅꯕ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯋꯥꯜꯇꯔ? ꯋꯥꯜꯇꯔ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯃꯗꯤ ꯑꯩꯅ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯍꯥꯠꯄ, ꯑꯉꯥꯡꯕꯨ ꯁꯤꯖꯤꯟꯅꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯒꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯦ꯫ ꯃꯗꯨ ꯐꯗꯅꯁꯨ ꯑꯩꯅ ꯅꯣꯏ ꯃꯁꯦꯜ ꯈꯨꯠ ꯊꯣꯛꯅꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯉꯥꯡ ꯍꯥꯠꯄꯁꯤꯡ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯝꯒꯗꯕꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯅꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯣꯔꯗꯔꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯪꯅ ꯍꯥꯠꯇꯣꯛꯅꯕꯁꯨ ꯌꯥꯏ꯫ ꯒꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ꯭ꯔꯥ? ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯅꯪ ꯈꯟꯕ꯭ꯔꯥ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯗꯨꯃꯛꯇꯤ ꯈꯟꯗꯦ꯫ ꯒꯁꯅ ꯍꯪꯂꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯖꯦꯁꯤꯗꯤ ꯀꯥꯏꯗ ꯂꯩ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯂꯩꯐꯝ꯫ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯥꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯦꯁꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯔꯔꯣꯏꯗꯕ ꯄꯩꯁꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯏꯅ ꯃꯥꯕꯨ ꯊꯤꯕ ꯀꯩꯁꯨ ꯐꯪꯉꯔꯣꯏ꯫ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯃꯤ ꯃꯥꯡꯈꯤꯕ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯊꯕꯛꯅꯤ꯫ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯒꯁꯇ ꯍꯥꯏꯔꯛꯏ, ꯒꯁ, ꯅꯪꯅ ꯑꯩ ꯖꯦꯁꯤꯒ ꯊꯕꯛ ꯄꯨꯟꯕ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯖꯦꯁꯤꯅ ꯃꯇꯝ ꯑꯃꯗ ꯀꯟꯕꯤꯈꯤ꯫ ꯃꯗꯨꯒꯤ ꯂꯝꯕꯥ ꯁꯤꯟꯕ ꯑꯣꯏꯅ ꯑꯩꯅꯁꯨ ꯉꯁꯤ ꯖꯦꯁꯤꯒꯤ ꯊꯋꯥꯏ ꯀꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤꯒ ꯑꯩꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯔꯝ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒ ꯑꯩꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗ꯭ꯔꯦ꯫ ꯃꯁꯤꯃꯛ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯒꯁ, ꯅꯉꯣꯟꯗ ꯑꯣꯞꯁꯟ ꯑꯅꯤ ꯂꯩ꯫ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯛꯇ ꯍꯥꯠꯄ꯫ ꯃꯐꯝ ꯑꯁꯤ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯦ꯫ ꯅꯪꯅ ꯑꯩ ꯍꯥꯠꯄ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯎꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝꯗ ꯏꯅꯥꯏ ꯅꯥꯏꯕ ꯊꯕꯛꯅꯤ꯫ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥ ꯑꯃꯅꯤ ꯆꯪꯗꯨꯅ ꯅꯪꯅ ꯖꯦꯁꯤꯕꯨ ꯑꯃꯨꯛ ꯊꯤꯗꯨꯅ ꯖꯦꯁꯤꯕꯨ ꯍꯥꯠꯄ, ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯕ꯫ ꯑꯩꯈꯣꯏꯁꯨ ꯁꯤꯔꯅꯤ, ꯑꯗꯨꯒ ꯅꯪꯅ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯅ ꯊꯥꯗꯈꯤꯕ ꯅꯪꯒꯤ ꯂꯦꯞꯃꯦꯠ ꯑꯗꯨꯁꯨ ꯁꯤꯖꯤꯟꯅꯅꯕ ꯍꯤꯗꯥꯛ ꯁꯨꯡꯕꯤꯅꯕ ꯃꯤ ꯂꯩꯇꯕꯗꯒꯤ ꯅꯪꯒꯤ ꯀꯔꯕꯥꯔ ꯑꯗꯨꯁꯨ ꯄꯨꯡꯃꯥꯡ ꯃꯥꯡꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯃꯦꯠ ꯁꯨꯡꯕ, ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯃꯈꯥ ꯁꯥꯟꯅꯗꯕ, ꯑꯗꯨꯒ ꯅꯪꯅꯁꯨ ꯖꯦꯁꯤꯗ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯗꯕ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯞꯁꯟꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯁꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯒꯤ ꯑꯅꯧꯕ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯅꯧꯕ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯖꯔꯒꯦ꯫ ꯒꯁꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯈꯜꯂꯒꯦ ꯍꯥꯏꯔꯝꯃꯒ ꯒꯁ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯃꯦꯠ ꯁꯨꯡꯐꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨ ꯋꯥꯜꯇꯔꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯅꯧꯕ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯅꯧꯕ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯍꯥꯟꯅꯒꯤ ꯃꯍꯥꯛꯅ ꯇꯥꯟꯊꯣꯛꯈꯤꯕ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯒꯦꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯜꯇꯔ ꯑꯃꯗꯤ ꯒꯦꯜ ꯍꯦꯟꯁꯦꯛ ꯇꯧꯅꯩ, ꯑꯗꯨꯒ ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯁꯤ ꯍꯥꯏꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯃꯁꯨꯅꯨꯄꯤꯒ ꯀꯥꯔꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯛ ꯃꯁꯨꯅꯨꯄꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯁꯨꯅꯨꯄꯤꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕꯤꯔꯨꯔꯒ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤ꯫ ꯃꯁꯨꯒꯤꯗꯃꯛꯇ ꯕꯦꯗꯔꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯤꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯡꯗꯥꯡ ꯃꯥꯏꯛ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫
aduga mana ngasai lerpa bedol sing adu lokthokduna lakhi aduga building adugi nakanda leba electric post amagi khada leblamni maina bedol sing adu kisinatuna electric post nakhade bi thadokhi gas ki bedol awina gobodo kanna paklaki aduga post tinlibo tara aduda pankhi machine maram oiduna spark thokpadagi apam aduda mai wuthi nahak leraga building amundagi mai shamani pa ani thorakhi maina thoraliba napa ani mak nomaina kaptuna hatki aduga mai building munda changki building munda lerama miyoy khudimak maikna yamna hairi singna nomaina amwang ta kaptuna hatki aduga nupa sing aduna building manungda phajinduna thamliba ahal oiriba nupa chau ko nupa aduda maikna hairakhi chau nangna khaliba wakhal se karino chau haiba nupa si gas ki met sunanaba chemical supply tabo miyoy ni mahak Chinese nupa amani chau na hairi aidi kashu tawde makoina aigi nakta lalaga aibu pharibani makoida chemical piu hairakhi adubu aina pikide haina mic ta paw tamjai mic na haira mathangdi aina call torokpada sasat paira o hairamaga mic chatki mana chalamda da chauda hairami chau nang hospital da chalaga nang ke sopa singa do phajana yingtho hairami mathangi sinda thokhiba thodok sing adugi maramda mic na gas ta report torami aduga hai gas nang na haibado chumedana chau phajin duna thaliba miyo sing ase cartel na tharakpa mi ngaktani makoina nangi karbar sida rekhai thingainaba silakpani adubu moina silbe plan adidi mai de pak khidre gas na wai sing ase taru matungda ngaktam wakan khalaga hai mai jesidi thiba phangnabra mai na hai hauji phawbigi onadi phangdri mathangi sinda walter amadi gel me chungdana leram adubu gel di hanagi mato walter da harau harauna wa haibaduri termdi magi thokpa mathau tonghatuna lerami adubu hanaga manadaba ngumda handakti walter na thabak toribuse manan kai kari tawe haibase mabo kupna senaduna wemana rikup khudingi walter senaduna lerami mataw asigubuda gyan danglai masigi nupase ekoi adum sanglaga leidora sumaina ekoina thabak tawuda mi sanguse karam kandigi horagrinu walter na hai koi dari handak horapani inaunona nangi mahot silhoba aigi assistant aduna kariguma nungaitaba thabak khara tawki thodok khara thokre maram adunani ekoina thabak tawuda mi sangebuse walter ki wahai se tabada gyan na hai adudi nangdi yam nairam loi walter na hai aidi kashu tawdeda masi ekoi bo ngapi senbena ba leiba security ni haina khadoksi gyan na hai walter nan aiga thabak taminabada nugaite haiba ai khangi mamangdasu nangna hai kare adobu handakti nangna nugaitaba singdo aingonda bena hairo ai meru singdoke nangna pamdaba thabak amta tawrboy wahai sitabada waltana hai gel nange soba kasulete yana hai hari maru erebadi nasidagi nangna hek pamamongda nangna pamma thabak singdo ainu bena tawrbe maram aduna ai su metsu apiu waltana su gel ki manata singduna khoi takpi je haina hanami mathangi sinda gel mayumda nungaina chei saktuna lerami gel matomda lei maram aduna imungi thapak khutimak masam tamda loina tawjai chei saktuna mondana maina leidingita thong thilakhi laibani padu gas erami gas na gel ubada gel haina korakhi adubu gel di gas na magi mayumda lakpasida thajaba pamlamde maram aduna ingan ngaptuna yingtuna lerami gel na gas puringda kaushali aduga phamhali mathangi sinda gel amadi gas aminatuna lerami aduga gas na hari gel ai nonda paw amta pidana lampase monda ingangakpa amadi oramagani adubu ai thabakse kitang thobadagi nanga wari sanadaba yadaba ama lebudagi laglabani gel na hari kari lerabagi gas na hari gel kari gumatamda matang chadrabadi nangna tomdana met sungba hairagadra haibadi nanga nangi assistant amagana met thokpa amaga driveadi gel na ingangang na hari kari gino walter lady city gas na hari nangonda walter na man waramda wari kari suli dabra walter na kari maram gidamakta met sungribano haibasi nang khangabra gel na ipangpang na hari paisa yam thokpagi ni mada met sungribase gas na hari chumi walter se yamna private over meeting maram aduna man maramda unda wari kaya sadoktabani maram aduna ni nangna khangdribase walter se manung matam naitraba mi amani hak cancer gi anaba patient amani mahak mana singlingi matamda magi imung manungi damakta paisa khara talhauge haiba wakhalon asida mahak met sungbagi karbar asida yawrakhibani adubu hojikti walter magi imung manungi paisa tanba loikhre mahakna hojik talba paisa sing ase magi imung manung masa masu singna sahi yakai humfo hena thabak amta sudana leiba matamda awat apa leiraroi gen di wafam asitabada yapna ngaglami manthwai su yamna nungairabdi maram atuna yamna tamna khadai walter di hojik matam kyam leiribadi gas na hari maduni ekoina khanbada hojik matha sari buse aina mangonda masigi maramda wa hek khawtoklubada mana wa atapa mathaidokton hita leikhi aina khanbada walter se handak marakti ai se sigadaba leiraba sibo haiba wakhan se khaladuna mahak thabak se
kaya pokthokpa mani adubu aise nangna phattaba mi ama oina khallagasu aidi mafam asida karbar toriba miyoi amani ma leitrabadi aigi karbar ase mutkadoribani maram aduna ma gusinba ngamgadaba matik chaba mi ama aina thikon thori yelna hairi ai kesu nada khandeda dasna muk mukhatari meth laboratory asida aidi pasha mayam ama thadakrabani maram aduna meth sumbadi lep suna yadrabani aigi oinadi adubu waltangi fibam asida chinnabadi khawi maramti ma ngasi he khangdrabani amani maram aduna gel nanna laboratory asida natomdana meth sungba ngamba habasi khwaidigi tangai phadaba thabak amani hoi chumi hojik phawgi oinadi ai waltarbu meth sunganba pami mana hek pamiba matam adu phawa mabu meth sungangani mana bek namlabadi mahak sitrio phawa ai lebaduda mabu meth sungsoi soidana sungangani dubu khwaidigi loribadi mana ngamlaktaba matam amadi mana laikhidraba matungda kari tawgani habase aidi hojitigi thawang tobam thoi haina khalli geldi gaski wafam ase tabada mahak kari haigadabano khanglamde manabaduna mahakna tamna hairei aiga waltarga punna numit dini humni daka meth sunglabadi ai itomdana meth sungba hairagani gasna hairei haujiki oinadi nangna tomdana meth sungba ngamkhiroi asira gelna hairei adugi nate ai itomdana meth sungba ngamnani adubu waltargi level da meth sungudi ai kamkhiroi haibadi waltarna puthokliba meth ase khwaidagi afaba makhalgi meth ni adubu aina sungba matamdadi mahangna puthokliba meth ki quality adu yoba ngamloi maramdi waltar meth sungbagi maramda mangondagi hena haiba mi amta leite maram aduna aina waltar gi level aduda meth sungge harabadi waltar dagi tamba haibasi tanai phadaba thabak amani gel gi bakhum ase tabada gasti pen pelamde mataw asi ubada gelna hathu hairei nongwatang maga iga meth sungminarabadi aisu waltar gi level asida meth sungba ngamgani hairakhi gasna hairei gel aina ngonda thajai tangai phadaba matam adu yorpo matamda nangna aigi damakta meth sungsoi soidana sungba ngamgani haibase ai thajai mathangi sinda waltar amadi gel meth sungmari sizinnagadoriba poche singdo sendokduna lerami geldi hanaga manadaba mongda waltar da yengduna lerami waltar na hangai kaidogo yauragi gel nangna admani yengdebadugo gel na hairei ai kaishu tawdeda ngaihak leraga gel na waltar gi hakchan fibam maramda hangdakhi maram aduna waltar gi manata changsiltuna waltar nangi haiduna haiba horko matam asida makhoi ani bu sanglibu paaduna makhoi ni manata changsilakhi matawodu buda gianna atopo wahang amoin hangakhi waltar nangna meth sungma matamda ligni gumna nang tripnangliba aduga nangi meth asina khwaidigi pharibase nang kari technique sizinabagi waltar na hairei kaisu aruba technique nateda aina horen meth sungma matamda nangonda su takpige gel amadi waltar na sanariba wari se taraba matungda makhoi bu sangliba napa adu su chatkhre matawasida waltar di chinnaba kharati phawe manamti nahangai makhoi ani meth sungminaba matamda gelna waltar da kari technique sizinai kamaina tawribano haibase mongonda amukta phaw hangkhidri adubu ngasidi bikhang khangongdena mongonda kari technique no kamaina tawgono mongonda su takpi wa khaina hanakle adubu waltar di kemta hairamde mathamoida jingnaba adudi adum phawse tangi sinda sol magi office da hiptuna lerami sol gi assistant latun hairi sol nangunaba mi manabe thajalakke sol na hairi ai mi kanamta unaba bamde kanamta thajalakano haiduna leithokutuna lerami adubu lakiba da bado mic ni maina namdana phone handokduna solgi office manungda changlakhi aduga solda hadi sol ai nangi client amagi maramda wakra khangba pami mahari kanano ne maina hari jessica delebage magi address piro magi phone number piro so na wa doctor hairami ai magi maramda capta khakde bot kan haina dot krabani amabu kamdonga thigdo ibano mai hari so ai na hadba wasi sasatuna yaw aduga magi address to sasat hairo aduga nang supnangina thoktogo aisu ai ki thoktoruke adubu soldi jesigi maramda kemta hairamde karim kathaina tuna lerami mataw asi ubuda mic chorakhi mic na hairi sol nang aina jesi thidibase kari maramino khanglagani maram aduna nangna khangsinadabu sajuna leriba sina kari sukana purakloi ai sawan badatana aina saraglabadi madug matungda kari thokani haibasidi nansu khanglagani sol su andakti serious oraklei maram aduna hairi mai aise ukil amana magi client amagi barapta aronbo wahai singado kanada su haidokpe yade masi nangsu khanglibani mai nangi maramda su nangi aronbo waksing aina kanapta da haidokide aduga karigino nangna ai atokba client oiriba jesi gi maramda hayo hairibase aina karigba jesi gi maramda hairibadi aina ukil oige haibada kanana aingonda thajadeno mai ni yapna bo hadana ingna tan hairidi sol aina nangse marubumi du puraga nangbo hingna phunjanba ngapki haibasdi nang thajabra sol mai ki wahe asida akiba phawrak maina abu wakhatari sol
ꯑꯩꯅ ꯅꯪꯕꯨ ꯐꯨꯗꯤꯛꯇꯦ ꯑꯩꯅ ꯅꯪꯕꯨ ꯐꯨꯔꯛꯂꯕꯗꯤ ꯅꯪ ꯂꯦꯞꯄ ꯐꯥꯎ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯞꯇꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯖꯦꯁꯤꯒꯤ ꯂꯩꯐꯝ ꯍꯥꯏꯔꯕꯨ ꯁꯣꯜ ꯀꯤꯖꯔꯕꯁꯨ ꯋꯥ ꯈꯨꯝꯂꯝꯗꯦ ꯖꯦꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯁꯣꯜꯅ ꯍꯥꯏ ꯑꯩꯅ ꯖꯦꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯕꯗꯤ ꯑꯩ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯣꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯛ ꯌꯥꯝ ꯁꯥꯎꯅ ꯍꯧꯒꯠꯂꯛꯈꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯣꯜ ꯈꯪꯂꯦ ꯑꯗꯨꯗꯤ ꯃꯥꯏꯛꯅ ꯃꯥꯕꯨ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯕꯗꯤ ꯃꯥ ꯍꯤꯡꯉꯔꯣꯏ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯖꯦꯁꯤꯒꯤ ꯂꯩꯐꯝꯗꯤ ꯆꯤꯟ ꯑꯁꯤꯅ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯖꯦꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯩꯐꯝ ꯑꯗꯨ ꯑꯩꯅ ꯀꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯤꯟꯗꯨꯅ ꯊꯝꯂꯛꯄꯗꯤ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯆꯥ ꯊꯛꯄ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯁꯣꯜ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯦ ꯃꯥꯏꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯛꯅ ꯁꯣꯜꯒꯤ ꯗꯥꯏꯔꯤꯗꯨ ꯐꯥꯛꯇꯨꯅ ꯖꯦꯁꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯁꯣꯜ ꯋꯥꯜꯇꯔꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯇꯧꯅꯅꯕ ꯁꯣꯜꯅ ꯒꯦꯝ ꯁꯥꯟꯅꯐꯝ ꯃꯐꯝ ꯑꯃ ꯂꯩꯌꯨ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯁꯣꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯐꯝ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯗꯨꯅ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯜ ꯑꯃꯗꯤ ꯋꯥꯜꯇꯔ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯋꯥꯜꯇꯔꯕꯨ ꯊꯕꯛ ꯇꯧꯐꯝꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯎꯈꯤ ꯑꯁꯣꯝꯗꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯁꯣꯜꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯅ ꯒꯦꯝ ꯑꯅꯧꯕ ꯂꯩꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗꯅ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯐꯝꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤ ꯌꯧꯔꯕꯗꯤ ꯌꯥꯔꯅꯤꯗ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕꯗ ꯁꯣꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯃꯔꯛꯇ ꯑꯩꯕꯨ ꯒꯁꯀꯤ ꯃꯤꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯀꯥꯔꯗꯁꯨ ꯁ꯭ꯄꯥꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯇꯨꯅ ꯂꯩꯔꯦ ꯅꯪꯅ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯊꯝꯃꯦꯅꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯥꯏꯛꯅ ꯐꯥꯎ ꯑꯩꯒꯤ ꯈꯣꯡ ꯊꯨꯗꯦꯛꯄꯒꯤ ꯋꯥ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯤꯡꯍꯧꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯑꯩꯒꯤ ꯐꯤ ꯑꯁꯦ ꯈꯔ ꯍꯦꯟꯒꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯖꯦꯁꯤꯅꯀꯤꯗꯤ ꯍꯥꯟꯅꯅ ꯂꯧꯔꯝꯕ ꯐꯤ ꯑꯗꯨꯗꯒꯤ ꯗꯕꯜ ꯂꯧꯅꯤ ꯍꯥꯏ ꯑꯗꯨꯒ ꯁꯣꯜꯅ ꯖꯦꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯋꯥꯜꯇꯔꯗ ꯇꯥꯛꯂꯛꯈꯤ ꯁꯣꯜꯅ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯖꯦꯁꯤꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯗꯨꯅ ꯏꯈꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯑꯔꯥꯟꯕ ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ ꯃꯥꯏꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯣꯜ ꯍꯥꯟꯅꯗꯒꯤ ꯈꯪꯂꯗꯨꯅ ꯃꯥꯏꯛꯄꯨ ꯑꯔꯥꯟꯕ ꯃꯐꯝꯗ ꯊꯥꯈꯤꯅꯕ ꯃꯍꯥꯛꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯃꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯏꯛꯇ ꯄꯤꯈꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯑꯔꯥꯟꯕ ꯑꯦꯗ꯭ꯔꯦꯁꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯅꯣꯏꯁꯨ ꯀꯅꯥꯝꯇ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯟꯗꯛꯇꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯣ ꯍꯥꯏꯔꯝꯃꯒ ꯁꯣꯜ ꯆꯠꯈ꯭ꯔꯦ ꯋꯥꯜꯇꯔꯅ ꯖꯦꯁꯤꯗ ꯍꯪꯂꯛꯏ ꯖꯦꯁꯤ ꯅꯪꯗꯤ ꯀꯝꯗꯧꯔꯤꯕꯒꯦ ꯖꯦꯁꯤꯁꯨ ꯋꯥꯜꯇꯔꯗ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪꯁꯨ ꯀꯝꯗꯧꯔꯤꯕꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯦ ꯒꯦꯜꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯦꯠ ꯁꯨꯡꯕ ꯍꯩꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯍꯤꯡꯈꯤꯕ ꯌꯥꯔꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯍꯨꯠꯁꯦ ꯒꯦꯜꯅ ꯑꯃꯨꯛ ꯁꯤꯜꯍꯧꯗꯣꯔꯤꯅꯦ ꯑꯗꯣ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯗꯧ ꯃꯥꯟꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯒꯦꯜꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯛꯂꯦ ꯑꯩꯒꯤ ꯇꯦꯛꯅꯤꯛꯀꯤ ꯃꯔꯝꯗ ꯑꯩꯅ ꯃꯦꯠ ꯀꯝꯗꯧꯅ ꯁꯣꯡꯉꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯐꯅꯗꯤ ꯍꯩꯔꯕꯗꯤ ꯑꯗꯨꯒ ꯑꯩꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯒꯦꯜ ꯏꯕꯥꯅꯤꯅ ꯁꯥꯟꯅꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯒꯦꯜꯅ ꯍꯧꯖꯤꯛ ꯃꯥꯅ ꯍꯩꯖꯔꯤꯕ ꯃꯦꯠ ꯁꯨꯡꯕꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤꯗ ꯃꯁꯥ ꯃꯊꯣꯛꯇ ꯏꯄꯦꯟ ꯄꯦꯟꯖꯕ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯁꯦ ꯒꯦꯜꯅ ꯍꯦꯛ ꯍꯩꯕ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯗꯣꯔꯕꯅꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯖꯦꯁꯤꯅ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯋꯥꯜꯇꯔꯅ ꯖꯦꯁꯤꯗ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯃꯑꯣꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯖꯦꯁꯤꯁꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯏ ꯃꯥꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯊꯤꯁꯤꯗ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯄꯨꯂꯤꯁꯇ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯅ ꯈꯪꯕ ꯒꯁꯀꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯨꯔꯣ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯗꯨꯅ ꯂꯩꯒꯅꯤ ꯃꯁꯤ ꯅꯠꯇꯕ ꯅꯪꯒꯤ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯂꯨꯔꯒꯅꯨ ꯑꯩꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯊꯣꯛꯄ ꯂꯩꯈ꯭ꯔꯒꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ ꯋꯥꯜꯇꯔ ꯏꯕꯥꯅꯤꯒꯤ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯄꯨꯂꯤꯁꯇ ꯆꯪꯖꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯑꯃꯗꯤ ꯂꯩ ꯃꯗꯨꯗꯤ ꯒꯁꯅ ꯃꯦꯠ ꯁꯨꯡꯕ ꯂꯦꯞꯄ ꯁꯨꯡꯄꯥꯝ ꯄꯥꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯦꯠ ꯁꯨꯡꯕ ꯂꯦꯞꯇꯅꯕ ꯍꯣꯠꯅꯕꯁꯤ ꯃꯍꯥꯛꯀꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯁꯀꯤꯗꯃꯛꯇꯗꯤ ꯃꯦꯠ ꯁꯨꯡꯅꯕ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯒꯁꯀꯤꯗꯃꯛꯇ ꯃꯦꯠ ꯁꯨꯡꯕ ꯍꯩꯕ ꯃꯤꯁꯦ ꯏꯕꯥꯅꯤ ꯈꯛꯇ ꯉꯥꯏꯕ ꯑꯣꯏꯒꯗꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯖꯦꯁꯤ ꯆꯞ ꯆꯥꯅ ꯈꯪꯏ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩꯗꯤ ꯇꯧꯕ ꯉꯝꯃꯣꯏꯌꯦ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯗꯤ ꯃꯤꯍꯥꯠꯄ ꯅꯠꯇꯦ ꯋꯥꯜꯇꯔꯁꯨ ꯖꯦꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯈꯪꯂꯦ ꯋꯥꯜꯇꯔꯅ ꯀꯝꯗꯧꯅ ꯃꯆꯥꯒꯨꯝꯂꯕ ꯖꯦꯁꯤꯗ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ
ꯒꯦꯜꯁꯦ ꯑꯩꯅ ꯑꯣꯏꯅ ꯍꯥꯜꯂꯒꯦ ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯑꯩ ꯇꯣꯞꯅ ꯇꯧꯕꯗꯤ ꯉꯝꯂꯣꯏ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯛꯇ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯃꯗꯤ ꯅꯪꯕꯨꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯅ ꯒꯦꯜꯒꯤ ꯂꯩꯐꯝ ꯊꯤꯕꯗ ꯃꯗꯨ ꯐꯪꯂꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯡ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯒꯦꯜꯕꯨ ꯍꯥꯠꯄꯒꯤ ꯇꯥꯟꯖꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯖꯦꯁꯤꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯌꯦꯡꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯃꯁꯤ ꯅꯠꯇꯕ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯂꯩꯔꯤꯕꯒꯦ ꯑꯗꯣ ꯖꯦꯁꯤ ꯑꯩꯗꯤ ꯏꯕꯥꯅꯤ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯒꯦꯜ ꯍꯥꯠꯄꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯖꯦꯁꯤ ꯏꯕꯥꯅꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯒꯦꯜꯁꯦ ꯍꯥꯠꯄ ꯗꯔꯀꯥꯔ ꯇꯥꯏ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯦꯜꯁꯦ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅ ꯊꯤꯗꯣꯔꯛꯑꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯋꯥꯜꯇꯔꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ ꯖꯦꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯩꯅꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯈꯤ ꯅꯪꯅꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯒꯗꯧꯔꯤꯕ꯭ꯔꯥ ꯃꯊꯪꯒꯤꯁꯤꯗ ꯋꯥꯜꯇꯔ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯖꯦꯁꯤꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯒ ꯖꯦꯁꯤꯗ ꯍꯪꯂꯝꯃꯤ ꯖꯦꯁꯤ ꯅꯪ ꯒꯦꯜꯒꯤ ꯂꯩꯐꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯖꯦꯁꯤꯅ ꯒꯦꯜꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯥꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯤ ꯀꯅꯥ ꯀꯅꯥ ꯁꯪꯕꯒꯦ ꯃꯐꯝꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯁꯪꯗꯦ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝꯅꯤ ꯑꯗꯣ ꯅꯪ ꯊꯕꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯖꯦꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯋꯥꯜꯇꯔꯗ ꯍꯥꯏꯖꯩ ꯋꯥꯜꯇꯔ ꯅꯪ ꯑꯁꯤ ꯊꯕꯛꯁꯦ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯆꯪꯖꯧꯗ ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯖꯦꯁꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯝꯇ ꯇꯥꯔꯝꯗꯦ ꯐꯣꯟ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯃꯊꯪꯒꯤꯁꯤꯗ ꯋꯥꯜꯇꯔ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯥꯔꯗ ꯐꯝꯂꯝꯃꯤ ꯃꯍꯥꯛ ꯒꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯒꯤ ꯀꯥꯔ ꯃꯃꯥꯡ ꯑꯁꯤꯗ ꯀꯥꯔ ꯑꯃ ꯈꯥꯝꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯈꯥꯝꯖꯤꯜꯂꯛꯂꯤꯕ ꯀꯥꯔ ꯑꯗꯨꯗꯒꯤ ꯋꯥꯜꯇꯔꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯨꯝꯊꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯃꯦꯠ ꯁꯨꯡꯐꯝ ꯃꯐꯝꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯂꯤꯛ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯔꯣꯏ ꯋꯥꯜꯇꯔꯅ ꯍꯥꯏ ꯑꯩ ꯅꯪꯒꯤ ꯀꯥꯔꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯊꯧꯔꯛꯂꯒꯦ ꯅꯪ ꯆꯠꯂꯝꯃꯣ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯅꯪ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯏ ꯅꯪ ꯑꯩꯒꯤ ꯀꯥꯔ ꯑꯁꯤꯗ ꯁꯠ ꯀꯥꯈꯠꯂꯛꯂꯣ ꯋꯥꯜꯇꯔ ꯎꯄꯥꯏ ꯂꯩꯇꯦ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯈ꯭ꯔꯦ ꯋꯥꯜꯇꯔ ꯒꯦꯜ ꯍꯥꯠꯅꯕ ꯇꯥꯟꯖꯥ ꯐꯪꯈꯤꯗ꯭ꯔꯦ ꯋꯥꯜꯇꯔ ꯑꯃꯗꯤ ꯒꯁ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯋꯥꯜꯇꯔꯗꯒꯤ ꯒꯁꯅ ꯈꯣꯡꯀꯥꯞ ꯑꯃ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯂꯦ ꯋꯥꯜꯇꯔ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯏꯊꯤꯔꯦ ꯑꯁꯨꯝ ꯇꯧꯅ ꯋꯥꯜꯇꯔ ꯃꯥꯒꯤ ꯃꯦꯠ ꯁꯣꯛꯐꯝ ꯃꯐꯝ ꯌꯧꯔꯛꯂꯦ ꯋꯥꯜꯇꯔꯁꯨ ꯈꯪꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯥꯕꯨ ꯃꯦꯠ ꯁꯣꯛꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯅꯤꯡꯕ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯛꯇꯤ ꯍꯥꯟꯅꯗꯒꯤ ꯋꯥꯜꯇꯔꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯂꯦꯕꯣꯔꯦꯇꯔꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯂꯤꯛ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯕꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯅꯅꯕ ꯏꯟꯒꯤꯠ ꯇꯧꯔꯛꯈꯤ ꯋꯥꯜꯇꯔ ꯆꯪꯂꯝꯗꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯌꯥꯝꯅ ꯅꯀꯣꯛ ꯂꯩꯕ ꯃꯤꯅꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯨ ꯅꯪ ꯈꯪꯂꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯝ ꯃꯥꯡꯗꯅꯕ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯋꯥꯜꯇꯔꯅ ꯍꯥꯏꯖꯩ ꯃꯥꯏꯛ ꯅꯪ ꯑꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯖꯩ ꯑꯩ ꯒꯁꯀ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ ꯑꯩ ꯅꯣꯏꯒꯤꯗꯃꯛꯇ ꯃꯦꯠ ꯐ꯭ꯔꯤꯗ ꯁꯨꯡꯒꯦ ꯅꯣꯏꯅ ꯑꯄꯥꯝꯕꯗ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯒꯦ ꯑꯩꯕꯨ ꯒꯁꯀ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯣ ꯍꯥꯏꯅ ꯍꯟꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯥꯏꯛꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯋꯥꯜꯇꯔꯅ ꯃꯥꯏꯛꯇ ꯍꯥꯏꯖꯩ ꯃꯥꯏꯛ ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯅꯨ ꯑꯩꯒꯤ ꯃꯍꯨꯠꯇ ꯖꯦꯁꯤ ꯑꯣꯏꯅ ꯍꯥꯠꯂꯨ ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯖꯦꯁꯤ ꯁꯤꯟꯅꯒꯦ ꯔꯣꯜꯅ ꯅꯉꯣꯟꯗ ꯄꯤꯔꯛꯄ ꯃꯥꯏꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯑꯂꯥꯟꯕ ꯑꯦꯗ꯭ꯔꯦꯁꯅꯤ ꯖꯦꯁꯤꯒꯤ ꯂꯩꯐꯝ ꯑꯩ ꯏꯇꯣꯝꯇ ꯈꯪꯈꯤ ꯑꯩ ꯖꯦꯁꯤꯒꯤ ꯂꯩꯐꯝ ꯍꯥꯏꯒꯦ ꯖꯦꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯊꯣꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯖꯦꯁꯤ ꯑꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯅ ꯃꯥꯏꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯖꯦꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯔꯛꯂꯣ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯣꯡꯃꯩ ꯁꯨꯗꯣꯛꯇꯨꯅ ꯔꯦꯗꯤ ꯇꯧꯗꯨꯅ ꯑꯦꯝ ꯇꯧꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯖꯦꯁꯤꯒꯤ ꯂꯩꯐꯝ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯃꯔꯝꯗꯤ ꯖꯦꯁꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯇꯦ ꯃꯐꯝ ꯍꯣꯡꯗꯨꯅ ꯆꯦꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯖꯦꯁꯤꯗ ꯀꯣꯜ ꯇꯧꯒꯦ ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒ ꯑꯩꯒ ꯎꯅꯅꯕ ꯃꯐꯝ ꯑꯃ ꯁꯤꯟꯒꯦ ꯖꯦꯁꯤꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯂꯨ ꯋꯥꯜꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯖꯦꯁꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯖꯦꯁꯤꯅ ꯍꯪꯉꯛꯏ ꯋꯥꯜꯇꯔ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯔꯕ꯭ꯔꯥ ꯃꯥꯏꯛꯁꯨ ꯋꯥꯜꯇꯔꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯋꯥꯜꯇꯔ ꯑꯁꯦ ꯃꯈꯣꯟ ꯅꯤꯛꯂꯗꯨꯅ ꯌꯥꯝꯅ ꯀꯤꯊꯤꯀꯤꯔꯨꯝ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯅꯪ ꯇꯧꯕ ꯇꯥꯔꯦ ꯖꯦꯁꯤ
ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯗꯤ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯌꯦꯡꯅꯕꯗ ꯅꯪꯅ ꯍꯦꯟꯅ ꯌꯥꯝꯅ ꯅꯛꯄ ꯍꯦꯜꯂꯤ꯫ ꯅꯪꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯇꯧꯕ ꯇꯥꯔꯦ ꯊꯕꯛꯁꯦ, ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯔꯔꯣꯏ꯫ ꯑꯩꯗꯤ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯃꯦꯠ ꯁꯨꯡꯐꯝꯗ ꯄꯨꯔꯛꯂꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯏꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯜꯇꯔꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯂꯥꯎꯔꯛꯏ ꯖꯦꯁꯤ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯇꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯒꯅꯤ꯫ ꯖꯦꯁꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯛꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯋꯥꯜꯇꯔꯗ ꯍꯜꯂꯛꯏ꯫ ꯋꯥꯜꯇꯔ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯥꯏꯛꯅ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤ? ꯋꯥꯜꯇꯔꯅ ꯉꯛꯆꯥꯎ ꯊꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯕꯣꯁꯇꯣ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯥꯡ ꯇꯥꯛꯂꯒꯅꯤ꯫ ꯅꯣꯏꯒꯤ ꯕꯣꯁꯀꯤ ꯃꯐꯝꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯒꯦꯜꯒꯤ ꯃꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯏꯛ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯛꯐꯝ ꯄꯣꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯋꯥꯜꯇꯔꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ, ꯑꯩꯁꯨ ꯒꯦꯜꯒꯤ ꯂꯩꯐꯝ ꯈꯪꯉꯤ꯫ ꯅꯨꯄꯥ ꯑꯃꯅ ꯒꯦꯜꯕꯨ ꯀꯟꯅꯅꯕ ꯒꯦꯜꯒꯤ ꯃꯌꯨꯝ ꯌꯧꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯛꯅ ꯒꯦꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯄꯥꯏꯔꯛꯇꯦ꯫ ꯃꯥꯏꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯃꯥ ꯍꯤꯡꯂꯦ ꯍꯥꯏꯕꯒꯨꯝ ꯃꯥꯒꯤ ꯄꯣꯠ ꯑꯗꯨ ꯂꯤꯠꯁꯤꯟꯗꯨꯅ ꯌꯥꯝꯅ ꯄꯣꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯒꯦꯜꯗꯤ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯛꯅ ꯀꯣꯜ ꯇꯧꯔꯤꯕꯗꯨ ꯃꯥꯗꯤ ꯇꯥꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯐꯤ ꯊꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯦꯜꯒꯤ ꯊꯣꯡꯗ ꯊꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯒꯦꯜꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯏꯛꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯀꯣꯜ ꯔꯤꯡ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯒꯦꯜꯅ ꯑꯗꯨꯝ ꯎꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯦꯜꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯖꯦꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯒꯦꯜꯗ ꯍꯪꯉꯤ ꯀꯩꯗꯧꯔꯦ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯖꯦꯁꯤꯅ ꯋꯥ ꯀꯩꯝꯇ ꯈꯨꯝꯗꯦ, ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯒꯦꯜꯗ ꯑꯦꯝ ꯇꯧꯔꯝꯃꯤ꯫ ꯒꯦꯜ ꯀꯤꯔꯗꯨꯅ ꯃꯅꯤꯡꯗ ꯍꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯖꯦꯁꯤꯁꯨ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯒꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯒꯦꯜꯁꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯟ ꯅꯤꯛꯂꯗꯨꯅ ꯖꯦꯁꯤꯗ ꯍꯥꯏꯖꯩ ꯅꯪ ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯥ? ꯅꯪ ꯄꯩꯁꯥ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯩꯒꯤ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯋꯥ ꯀꯩꯝꯇ ꯈꯨꯝꯗꯦ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯒꯦꯜꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯖꯦꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯦꯜꯁꯨ ꯈꯪꯂꯦ ꯄꯩꯁꯥꯅ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ꯫ ꯃꯔꯝ ꯑꯗꯨꯅ ꯒꯦꯜ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯖꯦꯁꯤꯗ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯒꯦꯜꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ꯫ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫